ꯅꯤꯡꯊꯧ ꯄꯥꯔꯤ ꯅꯪꯅ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯕꯨꯅ ꯕꯥꯔꯇꯣꯟ ꯇꯧꯔꯒ ꯑꯩꯕꯨꯅ ꯇꯧꯗꯅ ꯈꯪꯍꯟꯅꯤꯡꯗꯕ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯁꯥꯞ ꯆꯩꯒꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯆꯍꯤ 15 ꯍꯦꯛ ꯁꯨꯕꯒ ꯇꯔꯦꯡ ꯑꯁꯤꯒꯤ ꯊꯧꯔꯕ ꯑꯇꯨꯝꯕ ꯃꯆꯤꯟ ꯑꯁꯤꯗ ꯊꯤꯟꯗꯨꯅ ꯁꯤꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯆꯥꯗ ꯑꯋꯥꯕ ꯇꯥꯕꯗꯨꯗꯤ ꯇꯥꯍꯟꯕꯤꯒꯅꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯇꯥꯔꯣ ꯁꯤꯕꯃꯛꯇꯤ ꯁꯤꯗꯕ ꯑꯣꯏꯔꯣ ꯑꯗꯨꯕꯨ ꯆꯍꯤ 100 ꯇꯨꯝꯕ ꯑꯣꯏꯌꯨ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯅꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯌꯥꯎꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯄ ꯑꯣꯏꯖꯧ ꯏꯅꯤꯡꯊꯧ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝꯅ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯈꯔꯁꯨ ꯐꯅ ꯈꯟꯗꯣꯛꯄ ꯇꯝꯁꯤ ꯀꯩꯗꯧꯕꯒꯦ ꯁꯦꯂꯨꯡꯕ ꯀꯔꯝꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯅꯦ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯆꯥꯗ ꯇꯥꯒꯗꯕ ꯑꯋꯥꯕꯗꯣ ꯃꯗꯨꯒꯤ ꯈꯜꯂꯨꯕꯗꯅꯤ ꯑꯩꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕ ꯑꯁꯤ ꯏꯅꯤꯡꯊꯧ ꯃꯄꯨꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯒꯅꯨ ꯃꯇꯝꯗꯨꯒꯤ ꯊꯣꯛꯑꯕ ꯂꯥꯛꯆꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯍꯦꯟꯅ ꯈꯟꯖꯜꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯁꯛꯐꯝ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯎꯈ꯭ꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯣ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅ ꯑꯃꯨꯛ ꯂꯩꯒꯅꯤ ꯐꯔꯦ ꯁꯦꯂꯨꯡꯕ ꯑꯩ ꯉꯁꯤꯗꯒꯤꯅꯦ ꯅꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯋꯥꯕ ꯋꯥꯈꯜꯁꯦ ꯈꯟꯖꯜꯂꯔꯣꯏꯒꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ ꯏꯅꯤꯡꯊꯧ ꯃꯖꯥ ꯏꯕꯦꯝꯃꯗꯤ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯒ ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯑꯣ ꯏꯅꯤꯡꯊꯧ ꯑꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯀꯌꯥꯗ ꯋꯥꯖꯔꯕꯅꯣ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯎꯖꯔꯝꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯑꯗꯣ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯔꯦꯜ ꯃꯅꯨꯡꯗꯒꯤ ꯉꯥ ꯑꯃ ꯂꯩꯔꯥꯏꯗ ꯆꯣꯡꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯏꯁꯤꯡꯗ ꯆꯣꯡꯊꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯟ ꯑꯃꯈꯛꯅ ꯂꯥꯛꯇꯨꯅ ꯉꯥ ꯑꯗꯨꯕꯨ ꯆꯥꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥ ꯑꯗꯣ ꯃꯤꯔꯣꯟ ꯉꯥꯡꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯇꯥꯅꯕ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯁꯨ ꯇꯥꯔꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯉꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯕꯤꯗꯨꯅ ꯏꯁꯤꯡꯗ ꯊꯥꯗꯕꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯗꯨꯅ ꯉꯥ ꯑꯗꯣ ꯄꯦꯟꯖꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯑꯃ ꯅꯤꯖꯧ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯉꯥꯏꯉꯝꯗꯅ ꯃꯃꯣꯝ ꯑꯃ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯍꯥꯔꯥꯅꯤ ꯑꯗꯣ ꯊꯥ ꯂꯦꯞꯂꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯔꯥꯅꯤ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯅꯤꯡꯊꯧꯅ ꯍꯔꯥꯎꯔꯗꯨꯅ ꯀꯣꯅꯨꯡꯗ ꯍꯔꯥꯎꯕ ꯄꯥꯡꯊꯣꯛꯄ ꯑꯣꯏꯅ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯂꯝꯃꯤ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯀꯧꯔꯝꯃꯤ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ 12 ꯕꯥꯔꯇꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛꯇꯤ ꯕꯥꯔꯇꯣꯟ ꯇꯧꯔꯝꯗꯦ ꯑꯁꯨꯝꯅ ꯆꯥꯛꯂꯦꯟ ꯑꯗꯣ ꯆꯥꯔꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯝꯃꯤ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯅ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯕꯣꯔ ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯠꯇ꯭ꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯁꯥꯎꯅ ꯆꯪꯂꯛꯂꯝꯃꯤ ꯐꯠꯇ꯭ꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯄꯥꯔꯤ ꯅꯪꯅ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯕꯨꯅ ꯕꯥꯔꯇꯣꯟ ꯇꯧꯔꯒ ꯑꯩꯕꯨꯅ ꯇꯧꯗꯅ ꯈꯪꯍꯟꯅꯤꯡꯗꯕ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ
Aduna aina ngasidi nangi nachanupi asida sap chaigani. Angang nupi macha asina chahi 15 hek subaga tareng asigi thauraba atumba machin asida thinduna sibo oisano. Ningthau ado phatrabi lairembi adugi wahaidu tabada yamna nungaijaramde. Mana lankhiba pumba ngakpiyu haijarakle. Ningthauna aina lankhiba sing ado amukta ngakpiyo. Maran laijadraba ichagi thawaidadi kanbiyo. Adudi taro. Tiba makti sidaba oiro. Adubu chahi chama tumba oyo. Matam adu fawbada nachanupibu nungsiba yaurabadi amuk hana hingatpo oijo. Wahai khara adu hairamlaga phatrabi lairembi adu chatkirami. Numit adudagi hauna machanupibu cheksinna senajarami. Leibak aduda amadi kolungda leiba tareng khudimak loina manghankhro haiduna manai masen singda yathang dorami. Asumna leibak aduda leiba tareng khudimak loina mai thadokre. Aduga atai mapot machai kaya amasu konungi aroiba maton thangba kada so lonsinduna thamkre. Kana changba yahalamde. Asumna tapna haukibana chahi kaya haukre. Ningthau aduna machanupibu cheksinna senajarami. Thadoisana chahi 15 suraklami. Numit ado mapa ningthau amadi mama maharani manai masen kayaga loinana thangnaba leibakta chathokhirami. Numit asimaktada Rajkumari Thadoisana mapang kana yaudana matonta konungi akoiba aduda chatlami. Aduga mapaning thauna changba yade haiba ka aduda kari leibage haibadu yeninglami. Aduna lotnaka adugi thongdo hangduna changaklami. Sum akoiba adu yengduna changaklami. Mafam aduda ariba sizinnadraba potchei kaya leirami. Asumna Thadoisana ka aduda sum changsilakpada hal oirabi nupi amakhak tareng chaktuna leibadu ubada yamna ngaklami. Ahal oirabi adugi manakta changlaktuna Thadoisanana Abo karino masibo ai amukta ukhidri aduga mafam asida kamdauna abokna layamliba. Nupi macha Rajkumari masi tareng kawi masida langchakadoribanine adubu ining thauna maza ibemagi yaifannabagidama lebak asida leiriba tareng khudimak loina manghankhre. Adubu aidi tareng asibu nungsiduna mafam asida lotna tareng chakcharibani. O ado aba aisu yamna haininge. Asi haiduna Thadoisana tareng adubu thinglami. Adubu soibadagi tareng adugi thauraba atumba machin aduda thinduna I thoklami. Aduga khanghaudana lemaida takhirami. Ngasai makai ahalgi saktam lauduna leirambi phatrabi lairembi ado masagi saktamda olaklami. Aduga Rajkumari ado mahakki saktina puduna Rajkumari Thadoisanagi kada puraktuna famungda tumhalami. Asomdasu kamdauri ningthau amadi maharanisu halaklami. Aduga darbarda famduna leiringai khanghaudana phatrabi lairembi adugi sap aduna konung aduda leiriba mipum khudimak nungi murti onkhirami. Matungda phatrabi lairembi adusu chatkhre. Asumna chahi kaya haukre konung ado yamna mosinlami. Uri wari kayana yatsinlami. Rajkumari Thadoisanabu yengba ningthau macha kaya laklami. Adubu konung adugi manungda changba ngamraduna hankhiba kayani. Ningthau loyumba mapu chawbada Rajkumari Thadoisanagi wari lihanlami. Wari adu taraba matung ningthau loyumba Rajkumari Thadoisanabu yamna yengninglami. Aduna mahak Rajkumari Thadoisanagi leibak aduda chatlagi leplami. Asumna chahi kaya haukraba matung
Chahi 100 suba numitni. Ningthau loyumba Rajkumari thadoi sanagi leibak aduda laklami. Konung adu tamna changsilaklami. Adubu uri wari kaya aduna changba ngamlamde. Adubu lanba leitana makutta thangsang paiduna uri wari sing ado kaktuna yamna wana konung manungda changlaklami. Aduga Rajkumari thadoi sanana leiba ka adubu thiduna Rajkumari thadoi sana tumduna leiriba ka aduda changaklami. Asum changlakpada ure yamna ningthijaraba amakpa yauduna fajaraba nupi ado ningthau loyumbana changsillaktuna mamit pana yengjarami. Aduga changsinduna thadoi sanagi machinda thenglami. Adumna hek tawbaga thadoi sana ado mikap thoklaklami. Amadi konung aduda leiriba mipum khudingmak loina hanagi punsida amuk hanjillaklami. Thadoi sanana nahakpu kanano mafam asida kamdona. Mazaibema aihak arapa lepak amagi ningthauni. Aihakki imingna loyumba kaujai. Mazaibemagi wari tabadagi aihak lakjabani. Mazaibemana tumduna chahi 100 ase leibani. Fatrabi lairembi adugi sap aduna konungda leiriba pumba loina asibaga pangkhak oiduna leyurabani. Adubu ngasidi isorgi thawjandagi amuk hanagi punsida laklagani. Asumna makhoi anina wari sanaringai mapa ningthau amadi mama maharani machanupiki manakta changlaklami. Amatta pokchabi machanupibu amuk hana uzaba fangbada yamna penjarami. Machanupi amadi makhoigi thawai kanbiba ningthau loyumbabu thagatpa fongdokpaga loinana machanupibu ningthau loyumbada thajarami. Asumna phatrabi lairembi adugi sap ado koktuna konung adu hanagi matawgum yamna nungaiba oirami. Amadi ningthau loyumba amadi Rajkumari thadoi sana luhongduna nungaina leikhi.